Ahanbada Maruiba Pau Pizari. Manipurda Hauzik Tamliba President Rule Asi India Gi President na Ayaba Pikraba Matungda Tamlakiba Maramna Lok Sabana Maram Jai Haiduna Yena Bayaudana Ngasi Nongalamdaida Pas Taukre. ASP Kaksing Priyadasni Laisram Atopa Maphamda Transfer Taukiba Yaroi Karigumba Namduna Transfer Taukiba Tarabadi Thongindaba Thongdo Kaya Tholakani Haina United Club Organization Kaksing Wangangloi Ambrose na Fongdokre Chingai Assembly Constituency dagi MLA Oina Tamanira Karatuna Minister Phawa Oiram Laba Dr. Kasim Riba Masagi Anaba Madagi Rims Hospital da ngasi ayuk laikhidre Amadi Manipurda matam sang na panchayat mikhal pangthokpa ngamdana leiringai cheirakta yumthangnariba state Assamgi oina lagliba me ani amadi me tareta tangkak anida panchayat mikhal pangthoklagani Khurumjari ISCO Manipuri pau mieng tabirba singbu taramna oksari hausi pungja sipawgi pau macha khaina pizari Manipurda Hauzik Tamliba President Rule Asi India Gi President na Ayaba Pikraba Matungda Tamlakiba Maramna Lok Sabha Namasi Maram Jai Haina Yena Bayaudana Pas Taukre Ngasi Anganba Ayuki Pung Aniga Minute Nimpumathoi Phauba Parliament Ki Lok Sabha da Sathakiba Budget Miphamgi Manung Channa Hairiba Resolution Asi Speaker Om Birla na Pas Taukibani Manipurda President Rule Thongkibagi Matangda Ngasi Ayuk Pung Ani Makhai Taba Matamda Union Home Minister Amit Shah na Lok Sabha da Statutory Resolution ama House na launaba wafam minute tara chupna haibadi ayuki pung aniga minute nimpu phauba mahaki wafam thamki Amit Shah na House da thamkiba warwal da Manipura tholakiba Kanglup anigi irang asi High Court of Manipur na takiba order amada Kanglup amana amagi matangda wahanthok lana hanakibadagi tholakibani Mamang Sahigi December Thadagi Hona Handak Sahi Asigi Mars Tha Phauba Misimina Amata Manipura Thokibagi Pau Laktri Miwe Ani Khakti Asokpa Yauki Masina Takpadi Hana Sunabagi Chang Hanthare Takpani Inkumja Lising Ani Kulumdoidagi Tholakiba Kanglup Anigi Irang Adudagi Hauzik Relief Camp Singda Lanjenaduna Lairiba Singi Awat Apa Sing Center na Yengsinduna Lagli Game Manungda Chana Thangnaba Ana Ayeki Hidak Langthak Relief Camp Singda Lairiba Angang Singda Game Manung Adumaktada Primary Education Phanganbagi Thabak Laukhali Haina Amit Shah na Panki Masigi Mathakta Technical Amadi Medical gi Mahai Masing Tamnabagi Damak Online gi Kuthangda Thabak Sing Paikhatli Haiki Hauzik Oiriba Kanglup Anigi Irang Asi Athubada Loisinaba Manipurda President Rule Hek Thongkraba Matungda Kanglup Anigi Miyoi Singha Wari Sanaba Haukre Loinana Tongan ba stakeholder Singasu Anira Wari Sanaba Laikre Haiba Wafam Thongki President Rule Thamlakpagi Matangda Makhatana Amit Shah na Hai Manipurda Leramba BJP na Luchingba BJP gi Laingak Adugi Mathakta Thajaba Thamdabagi Bot Launabagi Wafam Laikide Congress Party gi oina makhoigi oiba MLA masing suna phawba leitabana no confidence motion thangalakpa ngamkhide BJP gi oina masagi MLA kuntra taru NPP gi taru NPF gi manga amadi JDU gi MLA ama leijarabasu Manipur gi Chief Minister Mahak Chief Minister gi phamdagi thadokhibani kana amatana laingak semnabagi masing suna leiraktrabada Manipur gi governor na constitution gi Matung inna India gi President ta Manipurda President Rule Thamnaba Wafam Lakpadagi Hairiba President Rule Ase Manipurda Thamlakhibani Haiki कि हाई कोर्ट के एक फैसले के कारण मणिपुर में दो समुदायों के बीच में आरक्षण संबंधी विवाद के कारण एक जातीय हिंसा का उद्भव हुआ मानवर ये राइट्स नहीं है ना टेररिज्म है ये हाईकोर्ट के एक फैसले के इंटरप्रिटेशन के कारण दो समुदायों के बीच में जातीय हिंसा हुई दिसंबर, जनवरी, फरवरी और मार्च
4 महीने से वहां पर हिंसा नहीं है। हमारी सरकार आई 2017 में, उसके पहले 5 साल में एवरेज 1 साल के अंदर 212 दिन मणिपुर बंद रहा है। मान्यवर, कोई जातीय हिंसा नहीं थी। लगभग 1000 से ज्यादा एनकाउंटर हो गए। सुप्रीम कोर्ट को संज्ञान लेना पड़ा था। मान्यवर, हमारे 6 साल में एक भी दिन बंद नहीं रहा, ब्लॉकेड नहीं हुआ, हिंसा नहीं हुई। कि सरकार शांति प्रस्थापित करने के सभी प्रयास, उच्चतम प्रयास कर रही है। कृपया इसको पॉलिटिसाइज न करिए। प्रश्न ये है कि माननीय मंत्री द्वारा प्रस्तुत सामुदायिक संकल्प को स्वीकृत किया जाए। जो सदस्य इसके पक्ष में हाँ गए, जो सदस्य विरोध में ना गए, मेरे विचार में निर्णय हाँ वालों के पक्ष में, हाँ वालों के पक्ष में हुआ, सामुदायिक संकल्प स्वीकृत हुआ। माननीय सदस्यों, आज आप सब ने इतनी देर तक बैठकर सार्थक चर्चा की, शांतिपूर्ण तरीके से सारी कार्यसूची को समाप्त किया। इसके लिए मैं सभी माननीय सदस्यों को, सभी दल के नेताओं को इसके लिए धन्यवाद देता हूं। Ngaihak laitana Kaksing District ki SP Sindok Sinjin Taubana District asiki Saukhat Thorangda Tapthahalle Maram aduna handakta nauna lakhiba SP Kaksing Priyadasni Laisram atopa maphamda transfer tawkhiba yaroi karigumba namduna transfer tawkhiba tarabadi thokaningdaba thodok kaya tholakani haina Kaksingda ngasi pangthokhiba paugi mipham amada United Club Organization Kaksinggi wangangloi Ambrosena phongdokhre Mahangna makha taraduna haikibada Manipurda President's Rule laklabadi achumba asengba kharadi laklagani haina miyamna thajaba thamkhibani adubu masigi ona tainabada Priyadasni Laisramna Kaksingi SP oina nauna lakpa tha ama pharakpaga amuk transfer tawthokpa haibasi yaningde athupa matamda transfer order kakadabani karigumba miyamgi apambagi mayokta ngammi haibagi matagum transfer tawraklabadi Makhataba akanba khongjang sing sangsingani haina Ambrosena phongdokhi Handakta Priyadasni Laisram Kakchingda posting darpa thani bhabatri Priyadasni su kari maramgi damakta athu matam sida PR le hai state government si governor na pai bani achum bakhara torkani hai wakhal laini marsidega karon de no akhoina itha thajadana simlabi SP transfer tawibase khoi yajaning de khoi imaivel sing COCO sunnasu mathang education torkani khoi mapa mapu leitraba khoi administration leitraba khoi Kakching prajada thodu hindongna shocking oi thamoi nungaite hai wapam ji thamjari maramaduna Priyadasni Laisram chi SP oina dum thambina basu UCO UCO gi maikai dagi akai pungni sinjari government da Singai Assembly Constituency dagi MLA oina tam anira karaktuna Minister Phawba oiramlaba Dr. Kasim Riba masagi anaba amadagi Rims Hospital da ngasi ayuk laikhidre Mahak masagi sahi marifutaruk sukre laikhidraba Kasim Riba ing kumja lisinganida Federal Party of Manipur dagi mikhalda mai paglakhi Mahak pu matam amada waihangbam nipa machana luchingba laingak aduda Council of Minister ama oina wasak lauki Tungda ing kumja lisingani taret ki mikhalda amuk hanna independent mirep ama oina amuk mikhalda mai paglakhi Dr. Ribana laikhidabagi awaba phongdokpa thoram ngasi ayuk Tangkhul Baptist Church ta pangthokhi ngasigi thoram aduda Manipur gi ex MLA Welfare Association gi maikai dagi laikhidraba hanagi minister oiramba Dr. Kasim Riba gi imung manungda angamba sel gi mateng pangkhi Indeed, it is a very sad news to hear about the demise of Dr. Kasim Riba. He was an intellectual and a leader who led the people for social harmony, for development of the state as well as in his constituency. It's a great loss. I have no word to express beyond that. I pay my sincere condolence.
Churachandpur district ki Molum village tagi security force na thi buhumbagi thabak sathabada both and handsack ani amadi bulletproof jacket amaga phagatpa ngaukre amaromda Thobal district ki Sorojini oil pump manaki khangabok local dagi carbine ama magazine ahunga 9mm gi nongmai maru yangkhai phangba ngaukre hairi Lo na thingkraba la lolo KCP PWG gi mioi ni haiba nupi amangarang thongju patu leirak macha dagi phagatpa ngongkhre phagatlaba nupi adudi hawum marak lorembam laikai dagi khoirom dipsia atopaming irunganbi chahi 93 di hairi nupi adudagi mobile phone amaga sim card aniga phangle hairi Moirang manaki naran saina amadi sunu sipai anigi maraktagi brown sugar gram chatruka humpumatoi dasmik nipan rom sapon cap tarani thoida haptuna purambadagi phagatkre brown sugar aduga konana pharba mioi adugi maming MD Phaizu Rahman laifamna kairang mamang laikai Imphal East tagi ni hairi Amaromdana Assam Rifles ki Kangbu amana Sanden district ki manung channa laiba Tuiton amadi Salon gi lonaba maraki mafam amadagi car amada haptuna sapon cap tara marida purakpa brown sugar ga konana mioi ani phare hairi Assam Rifles ki PRO na thadorakpa cherol amada phariba brown sugar sing adu malem gi kaithelda lupa crore ahunga lak nimpurong gi senpham oigani adumaku phariba mioi sing adugi maming mathadi palakte Phagatlaba brown sugar amadi mioi ani adu Molcham police station da khusinakre hairi Malem gi kaithel da lupa crore tarani thoiga lak yangkhai mai gi oigadaba methamphetamine tablet lising nimpuni thoi Assam Rifles ki kangbuna ngarang Mizoram gi Longthlai district ki Bolpui dagi phagatpa ngongkhre hairi tungda phagatlaba tablet sing adu Bolpui police station da khusinakre hairi Manipur ki laibak laihau ising nungsik ki phibam asi numilai thabada yamna chanaba mapham ama oibana lawlokpa loiraba matungda hangduna lairiba lawpham sing asida lawmi miyamna paksanna numilai thaba yare mai paknaba honabada Central Agricultural University CAU Imphalna angamba mateng pangani haina CAU gi Directorate of Extension Education gi Deputy Director Professor T.H. Robindrona phongdorakli Wafam ase Kaksing district ki wangu laifam awangi samtak lokolga lawmi sinmi apunba lo loksal gi lawmi singna ahanba oina thaba numilai gi phibam Central Agriculture University gi Directorate of Extension gi official singna hakthengna fielda kumdana yengsinbaga loinana lawmi singa interaction taunabagi thoramda haikhibani One day Farmers Field Day Come Interaction Program haina mingthonba aduda Central Agricultural University gi Directorate of Extension Education gi Director Professor P.H. Ranjit Sharma Deputy Director Professor T.H. Robindro amadi Lausal gi President L. Kiransu Saruk yakhibaga loinana wangang loi sing oiki amadi lawmi singa interaction su taunakhiba aduda lawmi sa mamukna saruk yakhi Deputy Director Professor T.H. Robindro na hai malem gi oina ai ngasada ahongba lakliba kaya asigi matung inna lamdam asidasu matam gi oiba pambi thaba asi yamnamak mathau tarakli hiram asida CAU Imphalna ICAR Indian Institute of Oilseed Research Hyderabad ka khusamnaduna expansion of oilseed production in Manipur gi makhada numilai thabagi project asi pakhalak Kibani Hairaduna, Hawkiba Chahi Anirom Asida, Hairiba Numilai Ase, Manipur da Tongan ba, District Singda, Sanging Oina Tabada, Nasidi, Mai Pakpa Ngamle, Chahi Asigi Oina, State Asigi Tongan ba, District Ki, Mapam Singi, Low Pari Kunda, Lomi Singna, Numilai Ase, Mai Pangna Taba, Mapam Kaya Yaure. Soidana Masigi Kanaba Panglagani Haiki.
June July of the Gaida, low over here, Tanza, the low money, when variety, Yam short duration variety, 90 to 100 higher variety, some Zuleko, there is a 10 variety, Tirakana Tabani, Tawutabu Numilashidi, Saishu Padum Tabaya, Tawutabu Numilata Matamda, I could low pong taribam pump says that Milaki the Magtadi, when a Parmersina, Nabu Kaitoya or the Bunina, when a Pongokra Matunda, and a walk of the Hongring Ida, they were gave share, singing Maraxi Tavaya, never gave Kogi Tanza to Luxerakanda, Genesis or Sirisa Sairabaki expressing, and the Kogi expressing Tanarakanda, when a Manipudan, Milasi, Eco Network Hairok Amadi, Narok Tel Youth Team Anina Puna Kusanaduna Ngasi, International Zero Waste Day towards Waste in Fashion and Textile Haiba Timda, Hairok Man Getagi Horaga, Hairok Part 2, Litan Pauba, Mahiroi Singi Cycle Rally Amaga, Lysram Gelsiam, Assistant Professor Tobal College na Taraba Matung Rally Asigi Lamtung Pam Oiriba, City Club Ki Grounda, Achamba Tauram Amaga Loinana, Bangtoke. Tauram Aduga Mari Lenana, President Workers Union Manipur, Waikom Anandana, Haikibada, Zero West, Oinabagidamak, Isa Isagi Yum Dagi, West Singbo Segregation Togduna, Mapam Zana, Tamnaba, Pauzenki. Lambda Masida, second hand gi Firol Singh, Saukat Palangi, Sizinaba Loeraba, Firol Singbo, Mapam Asida, Amu Kundokpa, Lakpani Haibasi, Kangminaba Matau Tari. Textile West Asina, Malengi Oina, Kwaidigi Amotpa Pokhanba, Posak Oiri. Masi Kagna reduce, reuse, recycle gi wakalon asi Kagdana, Malem gi oina, Singna Basingi Manungda, Ama Oiriba West Management Asida, Aikoi Punna Punging Sangna, Wakal Tadaduna, Tabak Dominarasi Haiba Wapam Townki. Manipurda Matam Sangna local body. Sing Haibadi Panchayat ki Mikhal Pang Thokpa Ngamdana Lairingai Sairak Asida Yumthang Nariba State Assamgi Oina District Kuntareta Panchayat Mikhal Lagliba Me Ani Amadi Me Tareta Tangkak Anida Mikhal Pang Thoknaba Matam Lepkre Assam State Election Commission na Ngarang Panchayat Mikhalgi Matam Lauthoki Bagal Iroinana Hairiba Mikhal Pang Thokadoriba District Kuntaret Asida Kudaktagi Mikhalgi Model Code of Conduct Su Satnaba Hokre Ngarang Panchayat Mikhalgi Matam Lauthok Laduna Assamgi State Election Commissioner na Hai Mikhalasi Ahan Batangka ki oina Lagliba Me Anida Upper Assam Amadi Barak Valley gi District Taramarida Amadi Anisuba Tangka ki oina Lagliba Me Taretana Lower Assamgi District Tarahundoida Pangthokani Ahan Batangka ki Mikhal Asi Tinsukia Dibugar Saraidio Sivasagar Majuli Johrat Golaghat Dhemaji Lakhimpur, Sonitpur, Biswanath, Kasar, Hailakandi, Amadi, Sri Bhumi District Singda Pangthokani. Ani Suba Tangka ki Mikhalna, Dhubri, South Salmara, Mankachar, Golpara, Bongaigaon, Barpeta, Bajali, Nalbari, Kamrup, Kamrup Metro, Hojai, Nagon, Morigaon, Amadi, Darang District Singda Pangthokani. Handaki Mikhal Asida Botar Masing Mioil Karor Aman Lak Maripuli Singh Kuntra Taruka Chatruk Maripuni Toina Bothadaba Yagani Hairiba Botar Masing Asida Nupi Botar Masing Ase Lak Maripu Mapan Lising Humpu Mangaga Sumna Tarana Oiri Mikhalasi polling station Lising Kun Mangaga Sumna Tareta Ayuki Pung Tare Makai Dagina Numidang Wairam Pung Mari Makai Pauba Tadanagani Amadi Masida polling personnel Lak Amaga Lising Kunna Matau Pangthokani Bot Masing Lagliba Me Taramatoida Punna Tigani Mikhalasi Gidamak Mirepse Pichanbagi Aroiba Numit Lagliba April Taramatoigi Nungthil Pung Ahum Pauba Oigani Amadi Mirepse Singi Scrutiny na April Tarani Toigi Ayupung Taramakaida Pangthokani Hairi Hauzi Aroibada Maroiba Pau Amuhana Pizari Manipurda Hauzik Thamliba President Rule Asi India gi President na Ayaba Pikraba Matungda Thamlakhiba Maramna Lok Sabha na Maram Chai Haiduna Yetnaba Yaudana Ngasi Nongalamdaida pass Tawkhre
ASP กักเซงปริยาดัสนีไลสรัมอตอปมพัมดาทรานสเฟอร์ตอคิบยารอยการิกุมบันนัมนทรานสเฟอร์ตอคิบตาราบดีทอนิงตบทงตกยาทงลักนีไฮนา United Club Organization กักเซงกีวงางลอยแอมโบรเจนาฟองดอกเครสิงไง Assembly Constituency ดกี MLA ออยนาตามอนิรักการตุนา Minister พาวเวอร์ออยรัมลบาดรคาซินริบามาซากีอนาบามาดกี RIMS Hospital ดังอาศัยอายุไลคิดเรamadi Manipurda matam sang na panchay Mikhal Pangthok pangamdana lairingay chairakta yungthangnariba state Assamgi oina lakliba me ani amadi me tareta tangkak anida panchay Mikhal Pangthok lagani ISCOM na pizza ba pungza si pawgi paw matang swai delusion jare makhata ba paw gidamak ISCOM bumiyeng taduna dumak lebiyo